आकाशवाणी इम्फाल आरके गोरानी न पाउ पाजरी अहानबद मरुइबा पाउ नागा पीपल्स फ्रंट मणिपुर स्टेट यूनिट की प्रेसिडेंट अमसुंग तामई केंद्र के एमएलए अवांगबो न्यूमाई ngasi रायजगी कैबिनेट मंत्री ओना वासक लौख्रे मणिपुर द मियोई मरी नौना कोविड-19 पॉजिटिव ओइरे राज्यस्थ कोविड-19 एक्टिव केस मसिंग यांखै माथोय सुरे गृह मंत्री अमित शाह ना राज्य सिंह अमसुंग यूनियन टेरिटोरी सिंगदा हौजि ओइरिबा कोविड-19 की फिल्म की मतंगदा मुख्यमंत्री सिंह वा खनख्रे हिदाक चारिब अनाबा सिंह मिरोल नुपी सिंह सही तरागी मखागी अंगांग सिंह अमदी सही हुंफुमंगा मथकी अहल सिंह तंगाई फदबा नत्रबदि रेलगाड़ी तोंगदुना चतनबा रेल मंत्रालयना अपील तौरी अमसुंग लेबाग अस्त कोविड-19 नाबा मियोई लिसिंग हुमद्रा मथोय चामगा तरुक नाबा फखिबगा लोइनना नाबा फबगी सांग सादा 9.9 यौरे नागा पीपल्स फ्रंट मणिपुर स्टेट यूनिट की प्रेसिडेंट अमसुंग तामई केंद्र की एमएलए अवांगबो न्यूमाई ngasi राज्यगी कैबिनेट मंत्री ओना वासक लौख्रे इम्फाल राजभवन ngasi निमिदां वारम पांगथोखिबा असंबा थौरम अमादा राज्यपाल डॉक्टर नाजमा हेप्तुलाना श्री अवांगबो न्यूमाईबु मंत्री ओना वासक लौखी I, Sri Awangbo Nyumai, do swear in the name of God that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India, that I will faithfully and conscientiously discharge my duties as a Minister of the State of Manipur, and that I will do right to all manners of people in accordance with the Constitution and the law without fear or favor, affection or ill will. अवांगबो न्यूमाई लिसिंग अनि तरेता इंडिपेंडेंस मिरेप ओइना वोट कादोना एमएलए ओइखी लिसिंग अनि तरा तरेता महक अमुक हन एनपीएफ की टिकेट कारखी वासक लरुबा तुंगदा श्री अवांगबोंग आकाशवाणी इम्फाल के उनबदा ईशो राज्यपाल डॉक्टर नाजमा हेप्तुला मुख्यमंत्री एन बीरेन सिंह अमसुंग माके दोल एनपीएफ पु थागत फोंदोक्लदुना हाय महाकना हौजिक करी पोर्टफोलियो पाइगेदगे हाइबदु खंगबा ngamdri अदुबो मंगोंदा पिरकपा पोर्टफोलियो अदु तरामना ओकपगा लोइनना मंत्री अमा ओइना पुक्सेल सेंगना थबक तौगनी महाकना हाय राज्य असकी मंत्री अमा ओइना महाकना सिंगतम खाइदना साखोत थरोंग थबक पाइखतकनी महाकना हाय तामैगुंबा का हेना सोथरा मफम अमदे कारकपा मियोइदा मंत्री फम पिरकपा सिदा महाक नुंगाइबा पोई अमसुंग महाकना मंत्री अमा ओइना पाइखलकपा थबक खुदिंगमक्ता मियामना मतेंग पांगबिनाबसु अपील तौरी मणिपुर असी सामाजिक अमदे सेल थुंगी लमदा सोथना लेरी लेबाक असी चाखटलबा अते राज्य सिंगा थोंगमानना थबक पाइखतपदा माकी माइकैदगिसु अखाकपा लैतना होटनगनी महाकी केंद्र अमा ओइरिबा तामई असी अतै मफम सिंगदगी काहेना सोथबा अमदी अवाटपा कया मायुंगने मफम अमा ओइदुना लमदम असी साखो थरंगी थबकदसु अकनबा मियंग संगनी तौसियम सब डिवीजन दा हौजिक फावबा बैंक अमता लैत्रिबा असीगी येंगलगा मफम असिदा यूबीआई गी ब्रांच अमा अथुबा मतमदा हांगतोहनबस होनगनी हाइना महांगना मखा ताखी मतम खागी दा होरसु मिनिस्टर ओरे हारगा मयामबो सेबा तौननबा तंजा पीबीगिदमक्ता ऐ याम हारोबो फोंदोकनिंगे अदुगा इंगोंदा करी पीगदोबनो ऐ हौजिक फावबदि खंगद्रे अदुबो ऑनरेबल चीफ मिनिस्टर डिस्क्रिप्शन दा लेरबनिना मागना अंगोंदा पीबल रेस्पोंसिबिलिटी से ऐ वहन सेंगना ऐ मयामदा सेबा तौबदा ऐ होनगनी हाबसे ऐ मयामदा फोंदोकनिंगे अंगोंदा चिंग तम नाइदबा नद्रगा जति नाइदबा अंगोंदा पीरिबा पफिलो मखादाइना तौबंगंबा पुनमगसे ऐ वहन सेंगना तौनबा होनगनी ऐ प्रायोरिटी हाबबो अकोई मणिपुर से सोशल इकोनॉमिक एंड पॉलिटिकल डेवलपमेंट से मयाम होमिनरगा अकोई अतोप स्टेट एडवांस ओइबो स्टेट कुमना एडवांस ओइननबा कोइ होनबदा ऐ अकन सुरुक लोमैनगनी आजा दुम थमनिंगे वासक लौबगी थरुमदुदा मंत्री सिंह एमएलए सिंह आउटर अमसुंग इनर मणिपुर लोकसभा के एमपी सिंह राज्य के चीफ सेक्रेटरी अमदी डीजीपी ने सिंह बसरु याखी महाक नलोइना ना हौजि फाउदा राज्य की मंत्रिमंडल दा एनपीएफ की मियोइ अनि यावरे मणिपुर दा कोविड-19 पॉजिटिव ओइबा नौना मियोइ मरी यावरपदगी कोविड-19 अपुनबा केस मसिंग 59 सुरे मियोइ निपान नाबा फखिबदगी हौजिक एक्टिव ओइरि मिगी मसिंग 59 ओइरि मखोगी मनुंगदे मियोइ कुलहुमदन इम्फाल गे रिम्स ता अदुगा मियोइ को निपान इम्फाल गी जेनिम्स ता लायेंगली इम्फाल गे जेनिम्स ता ngasi सैंपल 440 टेस्ट तौबदा पुमनमक नेगेटिव ओइरे हाइरि मरक असिदा कोविड-19 पॉजिटिव ओइबा मिगी मसिंग हनगलपदा मियामना मिपाइबिदनबा अमदी पुंगनिंग फाथना लेबिनबा सीपीआई मणिपुर स्टेट काउंसिल ना अपील तौरी दोल के चेरोल अमन हाई लायेंगबदगी फदुना मयुन हलकपा मतमदा मियामना मखोइबु ताथी तावयन तौबिबा अमदी इंथोकबिदनबसु हाइरि सरकारनसु लॉकडाउन अवाबा नंगलबा मियामदा तंगाई फदना चंगबा पोलमसिंग निंगथिना फंगनबा सिनबिनबा चेरोल अदुन हाइरि
Raija asida hangdoliba quarantine center sing asibu humai leinaba sing na haningthina yengsin binabasu dolge zerol aduda hairi Delhi da pandro leinaba Manipur machali sing amaga chatru puba Shramik Special Railgari amasung asi numi nungba matung pung ama makha eduwaida Jiribam Railway Station da thunglare Railgari asi tha asi kun manga da Delhi dagi khongsa lakhibani Gurgaon dagi passenger dising amaga chau humdra manga puba akhanaba Shramik Railgari amasu ngana nimidang pung tara aduwaida Jiribam Railway Station da thunglakhi Jiribam Railway Station da thunglaba passenger khudima authority na ningthina screening toroba matung da jila gi common drop point sing da thakre makhoi community quarantine center sing da tokhaina lehengani Mukhyamantri Nothoman Bireng Lamjing Makhada COVID-19 ni matang awareness pinaba joint committee mifam amangasi None district headquarters sa pangthokre mifam aduda CCSK KIM UCM Amuko Lipul Herikon MMWO UNC amadi Zeliarong Bodigi yaungna tongan ba civil society organization gi muting saruk yakhi makoina Tenkhongjo Higher Secondary School da hangba institutional quarantine su chatone yengsin ki Imphal Jiribam Lambi National Highway 37 paring da leiriba miyam da truck driver sing amdi Jiribam dik halakpa miyoy sing da mapung phana mateng pinabusu appeal tawri Awareness campaign adugi matang da Kuki NP Manipur ki President Khaimang Songloi na hai Ngasi none simapom da luxury ba koi joint committee on COVID-19 Honorable CM man initiative taweraga magi makhada government ga CSO apex body sing se tied up tawraga joint committee amasaba aduna koi gi pandam si public awareness ni aduna ahanba koigi public awareness ki journey oina Imphal to Jiri sigi highway sida ekoi priority pibne aduna ekoi si service of the humanity ekoi hingnabagi damak se joint effort oina Manipur the leri ba community mayam se jointly Delimitation tawbada missing jamjada ba mitei pangal area sing punsil handuna lengak sasanda ehenba sakti pibinaba Popular Front of India Manipur State na hairi Front Head Office na pangthokiba pawgi mifam amada PFI Manipur State ki President Maulana Abdullana delimitation tawba asida mawong chumna asan ma mienga loinana raija asi kanglup khudimong pen ge ba mawong tawbina ba appeal su tawkhi raija asi kanglup khudimak thongmanana chakhot minarba matam data lamdam asi chakhot pangamgani haina su mahakna makha taakhi Pothok le belongmi singi tungkoi ba thoksil ama sarkar na matam chana sinbina ba United People's Front UPF Manipur hairi lup asige cherol ma hai malem gi oina COVID-19 laicha chandor liba asida sarkar na pakhet liba lockdown gi khongthang asi maram chaba amani adubu sana na ba lecture matam da lockdown thogai rakpagi phibam laktana ba khongthang amadi lokhat pigadabani lawmi singna su COVID-19 mayuk nerba khodong jada ba kaya asna maram oiduna pothok pada ninghan na ba popidana ba cherol aduna hairi Thobal jila ki tongan me miwes na sinarakpa sa amadi usek kaya marum ngasi mari leinab authority thadokre hairi Thobal jila ki sanga yimpham mayai lambida Thobal Forest Office ki staff JCCWB amadi police ki apun makangbu amana usek phanaba thaglama lang kaya marum phagat khre phagalaba polem singat usek taru kaloine na DFO Thobal sinakre ngarang hairo part 1 haitu pokmi mamang lekaida yunglo te chensilakpa saji amom amasu Langol Reserve Forest thadokre hairi yaripo bamu lekaida ki pharakiba Slororis masa amasu Thobal Forest Division da kusin nakre hangang makale kai digi mi amana sinarakpa maku amasu Joint Coordination Committee on Wildlife and Biodiversity gi mi sing da kusin nakre COVID-19 gi lockdown manung da micro small amasu medium enterprises ki yenglaga kharkom thok lakpadagi Bisupur jila da laiba industry masa sing thabuk suba hongnare adumakpo masak mathungi awat pakaya di mayuk nari hairi Manipur ki iyong da saba mark sing asi Akashbani Imphal ki staff sing da iyong ki thabak toba kangbu ani na yen thokre mark sing asi Imphal kalimai mandir manakta leiba Mailums collection mapu gurumim Santi Devi amasung Imphal Mercyland Mantri Pukri da leiba Renu Handloom and Handicrafts Cooperative Society ki mapu Renu na yen thokhibani mark sing adu yen tholado na makhoi hai COVID-19 sandorili ba asi ngak thokpada khara da oiriba su mateng oinaba lamdam sigi phisabi singna chajaba mark sing miyam da mathang yenthorokpagi saruk amu oina ngasi Akashbani Imphal gi staff sing da yenthokpani paugi marak thatna atenba break ama
COVID-19 ga mari leinana khangan jaba khara sapon siznaduna yamdrabada second kun changna khutsa toina hamdokpiu mioi khuding makna yumdagi chathokko matamda suksoi soidana mask upiyu mafam chadana loktin sitpiganu office hospital amadi meeting mafam singda social distancing habadi mi amaga gi marakta yamdrabada meter amagi arapa thambiyu lok khuba laiho horaba amadi soru honbada waraklaba loinana COVID-19 ga mari leinana ka hena pungning wakhal sontaraklaba amadi leitafam khanglaktaba yawraklabadi COVID control room ki phone number 1800345381 call to biduna akupa maron tanabiu loinana district singi oina akupa marol khangbining labadi district singi control room da phone to binaba khanganjari aujenjari ba National Health Mission Government of Manipur tabiriba pawasi akasbani Imphal dagini Gramantri Amit Shah na Rajya Singam so Union Territory singda hauji oiriba COVID-19 gi phibam gi matagda Mukhyamantri singa wa khanakre Thasi kontra mathode loigadoriba lockdown amasung tungda COVID-19 thengnanaba poram sing puthoknabasu Amit Shah na Mukhyamantri singda khanghanki Amarumda COVID-19 na khwaidi ka haina solaba sar singi municipal commissioner sing amasung district magistrate singa ngarang kendragi cabinet secretary Raju Gawbagawa khanakre Hairiba sar tarhom do yashida lebak asi COVID-19 positive oiba apunba masingi sada humudra leibana ngarang mi phamadu yamna maru oine lawi Sahar sing adudi Mumbai, Chennai, Delhi, Ahmedabad, Thane, Pune, Hyderabad, Kolkata, Indore, Jaipur, Jodhpur, Chengalpattu amasung Tiruvallur ni mifam aduda Rajyam the Union Territory Punamaki Chief Secretary sing chu yauki Rail Mantralay na anaba Mirol Binupi sing sahi taragi makhagi angang sing amadi chai humpu mangagi mathaki ahal sing tangai phadaba natrabdi rail gari tongduna sattana ba appeal tawri Chathok chachin tawbada mioi khara laibak thiduna siba yarokpadagi Mantralay asna miyamda appeal asi tawkhibani Mantralay asin hai Indian Railways na migrant workers sing masagi maramda halanba ngamnabagi damak laibak sin mathungbada numit khudingi oina Shramik Special Rail Gari sing chelhali Mashida masak anaba lebe mioi sing COVID-19 narakpa yai hairi Indian Railways na laibak aske darka lebe mipung khudingmakta rail service phanganaba pung kunmari chupna mathau tawri Khudaki oiba khudong chaba sing thengnanabada mateng pangnaba railways ki helpline number su hangdokli railways na mangjongna na reservation tawbagi matam hauji numit kuntrani oiba si numit chamga kuni de hengat hana ware laure metarani thoidagi chen haurakliba akhanaba rajdhani rail kuntra makta hairiba niyom masil chanagani mathang thagi amadagi chen bhagodoriba special mail express rail gari chani makta su hairiba niyam asi chanagani Maragasta Indian Railways na sahi asigi mi amadi hauji fawda akhanaba Shramik rail gari singda tongba migrant workers singda sanaba packet lak marphu manga amadi ising bottle koti malising kun mangarom lemna yanthokre Rail Mantralay na hai Gre Mantralay hukum matung ina migrant workers sing lamkoiba mioi sing lai khorma satpa sing mairoi sing amadi tongan phamda pannu lairiba mioi sing punabagi dam railways na akhanaba Shramik rail gari thasi amadagi chelan ba hauki Mantralay na hai hauji phawd akhanaba Shramik rail gari lising ahumga chatret contract taruk chelan khre amasung numit kuntarin da rail gari sing asida migrant worker lak yang khairom puthok pasin taukhre masigi mathak akhanaba Shramik rail gari kontra New Delhi ge tongan pham sing da chelhali Akasbani Imphal dagi pau tabiri Haksel amasu yaifa Imphal Mantralay na hairi leibak asta COVID-19 naba mi gi masing lising humdra matoi samga taru khre amasung naba phabagi sang asi sada Nipunitai dasmik nipan yaure. Hauki bapung kun mari da anaba lising ahunga sami taramari naba fakhi aduga COVID-19 gi anuba case lising taret samri humputaru lakhi masiga loina na leibak asda COVID-19 apun ba case masing lak ama lising humpu manga satret mapudra mapan chure. Haksel Mantralay na hai hauki bapung kun mari da mioi samga humdra manga sikhibo loina na leibak asda COVID-19 ni sikhiba migi masing lising mari ga satret taruk chure. Haujik aroiba da maroyo pau amuk hanna Naga People's Front Manipur State Unit ki President amasung tamai kendra ki MLA awangbo ni yumai ngasi raijagi cabinet mantri oina wasak laukre Manipur da mioi mari nauna COVID-19 positive oire raija asta COVID-19 active case masing yangkai mathoi leire Gre Mantri Amit Shah na raija singam su Union Territory singda haujik oiriba COVID-19 ni phibongi matangda Mukhyamantri singa wa khanakre Hidak sarib anaba sing mirol bising sahi taragi makhagi angang sing amadi sehing phumanga mathaki ahal sing tangai phadaba natrabadi rail gari tongduna chattanaba rail Mantralay na appeal tawri amasung leibak asta COVID-19 naba mioi lising humdra mathoi sama taruk naba phakhibaga loina na naba phabagi sang sada nipuni thoi dasmik nipan yaure pauloi jare